Manipur Central Jail da leiriba meephasingda malemgi oina piriba chatna kanglon gi matung ina marek mahao thokna lenba punshi amadi oihoudri Loinana jailgi amadi meephasinggi oinasu awatpa kaya leibana khudongchadaba kaya mayoknahouri hiramasida tom TV gi akhanaba paudam ama malemgi oiba kanglon kayada maru oina International Covenant on Civil and Political Rights ki Article 10 da kaishum sangda leiriba meepha amabu mioibagi minungsiga loinana ikai khumnana thambigadabni haina mayek senga yauri India gi oina su kaishum thangda leiriba while chathariba singkhakta natana miya taraba singphawsu Constitution gi Article 21 gi makhada mioiba amana hingbagi hak adu ningthina ngakpi gadabani haina palle Afa punamata yaudana leiriba mi ama fawa awatpana pikthalaba lamdam asidadi kaishum sangda punshi leliba singi dikari oiramgani makhogi mahao yauna hingjanabagi hak kadai fawa ngakpiramgani haibasi achawa wahang amani matamgi paliba leingakki selthung phattabana kaishum sangda leiriba meephasinggi chakthung matiksana amadi matam chana phangdabana kongaini matamgi khara semdok semjin tawjarabasu India da chatnariba mapung oiba kaishum sangi kanglon sing asidi chahi chama henbagi mamangda haibadi kumja lising amaga chanipan maudramari da semkhiba kanglon ne matamga chunana amadi malemgi kanglon ga chanana semdoknaba Supreme Court na hawkhiba chahi gi September da Committee on Prison Reforms kauba hana Supreme Court ki just oiramba Justice Amitava Roina luchingba committee ama semkhi Mamangda kumja lising ama chamapal marifu humdoi dasu Justice A.N. Mulana luchingba asigumba committee ama semkhiba laikre High Court of Manipur gi Chief Justice ki pautang matungina hawkhiba jun gi tarik manga da High Court ki just ahumna luchingba kangbu amana Manipur Central Jail Sajiwa amadi Imphal Central Jail da yengsin khongchat ama chattuna kaishum sangi Awatpa kaishum sangda leiriba singi apen penda khangdokhi Okay, independence gumba ka moi kana gumba remission gi natra ka gi thaning ba yoga governor da rest of the neba moina pamjab do ai gi PL level sing do jelu khil aidana moi thor to moina thaning do paten pambil ge help do ya to Kumja lising ama champal maudrani thoigi March ta sangaduna sizinaba hawkhiba Manipur Central Jail Sajiwada leiriba building gi fivam ayambana sokjille khongam khudampham sing mawong maril tadaba thong yaudaba manam chenbagi khudong chadaba thengnahouri kalengi ayakwa maisadi ngakthoknanaba pambai matiksana leihaude thaknanaba ising nongmada anirak pudi pi hairagasu hek thaksinbada haksangda faroidaba ama oihouri leijabana filter leijaduna ngamdaba singna pambai ama tawduna asengba thakpa yaba ising oinaba hotnahouri iru maithajanaba ising haliba tenki motpa sector manungi khonglambi fattabana chingba khudongchadaba kaya amasu thengnahouri NSA natraga miya taraba sing natana tumnanaba phamung pide NSA this convict are titled to get the wooden calls jail gi akoibada amadi sector manungda chanadaba manama sing thahouri adubu mari leinabana piriba chang insangdi thoina yotpa yaba amadi oihaude naragelakpada hidak langthakki awatpa leitaba sunatte hidak wa wale khoi famasi lowre hidak si khoi mi ji yamne 900 mukine leibse diabetes kumba hypertension kumba plus psychiatric patient yam nei khoi ado moi nung ti dak chabni na moi gi khoi ware this company del to ya adagi mo serious oi di khoi sarwai na man khat pi zum to bidna regular chab ga muje si si ne ba khoi na khoi di me sugar ga muje sugar diabetes hypertension na psychiatric khudongchadaba kaya asigi mathakta yunggi mina kaishum sangda leiri haiba khangdaba while thinthabana kaishum sangda leigadaba matamdagi hendokna lehoba kaya amasu yawhouri miyamna lawnariba kaishum sangda leiba singbu tatita oina fusaiduna khudongchaba amata phangdaba makhai yamna wana leibamak natrabasu miyoiba ama oina malemgi chatna kanglongi matungina marek mahao thokna hingba haiba adudi oihoudri haiba yai leiba ama leirabadi jail ama leiba haibasi su haunabadi sane haizarsu jail leiba miyoising su miyoiba ngatani jail leiba mi khudimak mara leine haina haibasu yade haiba tare kayugumba jail leigi leiraga court na mara leite hana thadu pusu kongai amani aduga leiba singsi convict ni haiba sunte convict ki tonga leije adoraga su under trial singdi mara leire haiba makti natribani na jail leiba inmate singsi su miyoiba moina treat tawraga koigi magi phampham thokpa hak magi leifam thokpa khudong chaba sing phangba phangdabra haiba high court ki miyeng makha danga si hariba koigi khongcha se laksabani
अदुबु हंगबा याबा वाफमदि असुगुंबा खोंजित कयासि लाखरगसु ngasi phawada hairiba khoigi complaint thangat khiba khudongchadaba lein haigi bisingdu men khat khabra haibasi acho wahang ma oigadori cameraman sanjoy ga loinana paudam jari bai kishore chandra wangkhemcha sajuwa jail imphal